Incredible Story Manipur na ngasisu aigi nuksiraba viewersinggidamak 2024 da release tawkiba action amadi horror the best tawba Apocalypse Jet The Beginning of End gi movie puduna laksari. Movie asina fangkiba rating khara pallabada IMDb rating da 10 gi manung da 6.1, Prime Video da 10 gi manung da 6.1, Rotten Tomatoes da 66%, amadi Google users na 80% like pikiba movie amani. Fare adudi mayam movie asigi samlapa wari pandabida movie rom da oina mai onsilasi. Movie asina horakpada Christmas ki numit amadagi ulai matam masida menen kawwa nupa amaga magi nupiga punna machegi mayumda laami. Aduga menendi magi nephew aduga sanaduna leirambi. Numidangi matam jawrakpadagi menelsu machegi macha adubu tumhalamduna magi nupi amadi makhoi ani gari adu tuungduna mayum tamna halaklambi. Makhoina halakpada gari asi menelgi nupina thauduna laklibani. Aduga menelgi nupigi maithongda nungaitabagi mami ama menena uba fangi. Asidagi menena magi nupigi mafamda kari maramgidamak nangna nasa adu nungaitabagi maithongda taribano hairambi. Asidagi menelgi nupina menelgi mafamda aikhoigisu isa ama leinabagidamak tawrasi hairambi. Magi nupigi wahai asida menelna hairai aikhoigidi matam watli matam khara leiraga adumak masana lakadauba leirabani hairambi. Matang asida menen amadi magi nupi makhoi ani marai jannaraklambi. Makhoi ani na marai jannarakpa matam asida makhoina thauriba gari adugi manakta gari ama yamna yangna kanna thaujanduna chatkirambi. Asidagi menengi nupi gari thoramba adudagi masa adu out of control oiraduna gari adu sidelana atopa nakal adomda thaujan khirambi. Adum oinamak menengi nupina gari starting adu phajana senaduna gari adu normenda amuk thamami. Adubu khanghaudana matam asida achauba truck ama laktuna makhoigi gari adubu thomduna chatkhirami. Asumna truck na thomba asida menelgi nupi adudi laikhiramde. Aduga menendi hingaurami. Asidagi chahi amagi matungda aikhoida amu ulai menengi chauraba yum aduda menen mathandamak magi haudong amaga tawduna leirami. Menen na magi TV adu thaduna news jengba matamda magi TV gi paw aduda asumna hairaklambi makhoigi mafam asida hojik yamna tamthiraba virus amabu sandoraklambi. Sandorakliba virus asina hek thengnaruriba mi adu zombie gi mawongda loina ongadoribani. Aduga makhoigi mafam asida hojik sandorakliba asi barrel 1 haina khaidoambi. Makhoigi mafam asida lakliba virus asi stage 1 ni. Stage 1 gi virus asidadi miyoibasing asi zombie oloidoribani. Aduga TV gi news asida miyoi kaya amasu virus asi mafam kadaidagi laklibano haiduna marai kaya amasu jetnarabi. Aduba tawribasing asi menelnadi karisu thoidokna khanjalude. Maramdi magi nupi hek laikhidabadagi ma asigumba thabakta kaya interest jawramde. Aduga thawainasu kari amata tasillude. Asidagi menen magi gari adu thaudoktuna mafam amada koiba chatlammi. Menen na gari adu adum thauduna laklaba matungda samudra mapal amada magi gari adu khamami. Aduga mafam aduda leiba magi nupina leiramba boat amabu jonabagi damak customer singa wari sanarami. Wari adu sanaba loiraba matungda ma gari adu amuk thauduna laami. Mana gari adu thauduna lakpa matamda magi masena magi mafamda call tawraklambi. Adubu machena tawrakliba call adu mana paikhatlamde. Aduga store amagi manungda sangduna pochai kharabu khalammi. Matam aduda mafam asida leiriba miyoising asi angaw aphaigi mawongda mafam aduda leiriba potsing adubu makhoina sijanagadawa changdagi yamna henjanna kaya marom ama leisannarambi. Asumna miyoising asina pochai mayam ama leisalibagi maramdi mafam asida lakliba virus asi asum yamna kanna santorakpa taragadi mafam asi lockdown lauthokadoribani. Maram asina lockdown tawraba matamda chanabagi damak mafam asida leiriba miyoising asina pochai sing asi mayam ama leisalibani. Menensu mana leigadoriba pochai sing adu loina leisanba loiraba matungda mayumda halaklambi. Aduga numidangi matamda magi machega video calling tawduna wari sanarambi. Menengi machena menengi mafamda asumna hairami. Hojik mafam asida lakliba virus asina maram oiduna mafam asi thadoktuna makhoigi family asi loina chatkadore. Aduga menengi machegi nupa asi army da leibana maram oiduna makhoigi family sing asi loina puduna island amada virus asidagi ngakthoknabagi damak chatkadoribani. Aduga chatkadoriba khongsat asida menen busu yaunabagi damak magi machena hairaami. Adubu menendi magi machena hairiba wafam asida thawaina taramde. Aduga machena hairiba wafam asisu menen na yaramde. Mokwa nupana yadaba aduda menengi mache aduna yamna kanna mafam aduda chatnabagi damak hairami. Aduga amuk machena asumna hairai aikhoina chatkadoriba si
hꯧjik numidangi matamda chatkadoribani aduna nangsu aikhoiga punna chatkrasi haiduna hairami adubu menenna yadaba adudagi menengi masena asumna hairami fare adudi hꯧjik numidang aikhoi punna chatlamlage aduga nangdi hayeng nongalaba matamda flight ticket kaktuna mafam aduda lao haiduna hairami asidagi menensu masena hairiba wafam aduda yarammi nongalakpa matamda manelna magi car adu thoduna airport ta lakpa matamdadi mafam aduda island aduda chatnabagi damak mi kaya marom ama queue lepna duna leirami mafam aduda aduki matik yamlaba mioi kaya ama tinba aduda mafam aduda lauthoraklami aikhoigi mafam asida second barrel adu yaurakle maram asina mafam asidagi paigadoriba flight ching asi loina cancel tawre haiduna matam asida manengi mafamda magi mase Belena call tawraklami aduga asumna manengi mafamda hairami nakhoina lakadoriba flight ching adu loina cancel tawkrabani maram aduna nang yumda fajana hallo aduga yumdagi mapan thoktabida fajana adumak leyu aina matang chaba adu yenglaktuna nangbu mafam asida laknabagi damak aina silaklage haiduna masena hairaklami aduga airport aduda leiriba miyoising adusu mafam asida irang thokpa horaklami asidagi manena mafam adudagi prap tholaktuna magi car adubu thoduna mayum tamna laklambi mana lakpagi lambi aduda traffic jam su aduki matik yamna silami phana kuiraba fawba traffic adu yam adumak oiduna leiba adudama magi hodong adu puduna makhongna oina thoklaklami makhongna halakpa matam adudama numidangi matam taraklami manena magi mayum adu yorakpa matamdadi maga jumthangna na leiba nupa amabu second barrel aduna naraduna mafam adudagi plastic kaya marom amana jomsalaba hol manba amada hapjinduna police kaya marom amana puduna chatkhiba adu mana urami asi uba matamda manen masada karigumba ama forami asidagi magi kada changlaktuna ma tumammi nongalakpa matamda masega makhoi ani video calling da wari sanaduna leirami aduga manen gi mafamda magi mase Belena asumna hairaklambi hojik aikhoigi leibak asida virus asi aduki matik yamna lurakle maram asina nang yumdagi mapanda kaidownungda thokanu aduga police sing na ngaktuna leiriba quarantine tawfam mafam adudadi kaidownungda chatpa yade mafam aduda lamlamdagi laklaba miyoi kaya amasu punna quarantine tawduna leiribani aduga mafam aduda hek anaba ama yaurakpa matamda mafam aduda leiriba miyoising adu loina zombie olakadoribani maram asina mafam adu aduki matik yamna khudong thiningai oiraba mafam ama oigadoribani aduna nang yumdagi mapan kari amata thoktabi adumak yumda leigadobani aduga virus asina khitang hek ingtharakpa matam aduda aina nangbu lowba laknabagi damak silakke haiduna Belena magi mupanupa manengi mafamda hairaklambi masega phone wari sanaramba adu thamkhraba matungda manenna magi phone aduda asum jenglakpa matamda mafam kaya amada virus na sohalaba mafam sing adu loina urami aduga virus na naraba miyoi sing aduna kari karamba mawongda tawi haiba adusu magi phone aduda adumak yengduna leirami asumna phone adu yengduna leiringai matam aduda makhoigi phone aduda alert ama laami makhoigi sarkarna thadorakliba alert asida mafam asida leiriba store khudimak loina lolagani aduga miyoi kana amatabu yumdagi mapan thokpa yaroi haiduna phone aduda alert message tharaklambi asidagi menensu magi yum adudagi prap tholaktuna store tamna lakami mana store adu yorokpa matamda store adugi mamangda miyoi kaya amasu question chenduna leirami aduga store manung aduda changlakpa matamdadi chana thaknaba pochai sing adu mafam aduda laklamliba miyoi sing aduna loina longna khirami aduga masu mafam aduda koina chattuna chanaba kharabu thirami aduga masu chanaba khara adu phangladuna mayumda halaknaba tawba matamda magi chanaba adu miyoi amanasu mungadawagi tawraklambi adubu menen magi chanaba khara adu puduna mayumda halakpa matamda magi mamangda virus aduna sohalaba mi amana police amada attack tawduna leiba adu mana urami asidagi menena police adugi mating pangnabagi damak manak aduda leiramba jot amabu paikhalami aduga zombie olaba miyoi aduda attack tawnabagi damak menenna lauraklambi asidagi zombie olaba miyoi adunasu menengi manak tamna menengi mafamda attack tawnabagi damak chensalaklambi adubu khangawdana zombie adugi mafamda police aduna nongmaina kapaktuna zombie olaba mi adubu mafam asida hatoami menena police aduna soktuna leiriba adugi manakta changge tawba matamda police aduna menen adubu magi manakta changlaktanabagi damak ingit tawraklambi maramdi police asisu hojik zombie olaba miyoi aduna chiklambadagi masu hojik infected oiraktuna zombie onba horaklabani
Asumna tawduna police asi mafam asida masa mathanda nongmaina kapsanjaduna sirammi. Asidagi menensu mayum tamna halaklami. Aduga mayumda yawraklaba matungda magi basement manungda sangduna masabu ngakthokjanabagidamak khusu khulai kaya amabu sem sarami. Aduga magi thong adudasu pona kaya amabu pansalami. Aduga magi yum aduda machin tumlaba posai kaya amasu sem saduna leirami. Numidang wairamgi matam joksalakpa matamda makhoigi mafam aduda netsu loina shutdown tawkhirami. Numidangi matamda mafam aduda army kaya amabu laktuna mafam aduda leiriba mising adubu safe zone aduda punabagidamak mising adu launabagidamak laami. Asumna mafam asida army sing asina miyoi kaya amabu puduna chatliba asi menenasu loina uduna leirami. Maram asina army sing asina mabu udanabagidamak magi yumgi maising asi loina muthatuna leirami. Aduga ma safe zone asida chattanabagi-damak lottuna leiribani. Menena magi masigi mafamda video kaya amabu semduna tharami. Mana mafam asida semliba video asi ma asi hojik karisu tawdabi adumak tekta kaidana leiri haibagi video sing asi masigi mafamda semduna tharibani. Adum oinamak mana thariba video sing asidi masigi mafamda net asi shutdown tawkhibana maram oiduna kari amata yawramde. Aduga hojik menena sukhanga ami adudi mafam asida mahak asi infection oiduna sidrabasu magi mafamda hojik chana thaknaba marang kaina kari amata leitre. Maram asina magi chana thaknaba si leitabana maram oiduna chada thaktana adumak siragani haibasi masana khanjaraklami. Asidagi menena masada khulai kharabu paiduna chanaba thinabagidamak jumthong khudingi laami. Adubu mana lakliba asida karigumba chana thaknaba poti amata phanglamde. Mana asum koina lakpa matamda hanubi amaga thengnarami. Yum aduda hanubi asi makhong yadraduna wheelchair amada famduna leiramlibani. Aduga hanubi asinasu menengi mafamda magi mafamdadi chanaba kari amata leite haiduna hairaami. Aduga magi jumthangnaba sing asidadi chanaba marang kaina leibani haiduna hairai. Asidagi menena mafam adudagi tholaktuna atopa yumsingdagi chanaba kharabu puduna laklaba matungda hanubi aduga punna makhoi ani chanaba sing adu chaminarami. Adubu mafam asida makhoigi manakta leiriba chanaba sing asina makhoigi hingnabagidamak oiba yabadi natte. Maram asidagi hanubi aduna menengi mafamda asumna hairami. Aikhoi ani asigi chanaba khara asi chaduna leibadi kaidaunungda yaroi. Aduna aikhoi ani asi virus asina sidrabasu chanabagi-damak aikhoi ani amana amabu setnaduna charakpa fawba yai. Aduna aikhoi ani asi kaisu kuina hingba yaroi hairami. Hanubi adugi wa adu taba loiraba matungda menena asumna hairai. Adugi damaktadi nangna karisu khaluganu. Adugi thawdok adudi aina kaisu thoaloi haiduna menen adu mafam adudagi chanaba thinabagi-damak chatkirami. Asidagi menena adum chanaba adu thirakpa matamda yum amada chanaba kaya marom amabu paisanduna leiramba adu thengnarami. Asidagi chanaba sing adu puduna hanubi adugi manakta laklaba matungda hanubi adu chanaba sing adu tawduna mabuk thanna pijarami. Aduga makhoi ani matam asida yamna haraurami. Hanubi asiga menen makhoi ani chanaba sing asi chaba loiraba matungda menen adu mayumda halaklami. Aduga mayumda yawraklaba matungda magi machegi damak video kaya ama semami. Aduga machegi mafamda thajanduna thanami. Maramdi makhoigi net asi yaraklaba matamda machegi mafamda video sing asi loina fangnabagi damaktani. Menengi manakta leiriba waki toki asida maga hojikta chaminaramba hanubi aduna wa hairaklambi. Hanubi asina asumna hairai nangi nanakta leiriba radio adu on taw haiduna. Aduga menena radio adu on tawba matamda makhoigi governmenta siphai kaya amabu mafam asida tharakani. Aduga army sing adugi manakta nakhoi loina lau nakhoibu safe zone da soidana pugani haiduna hairami. Aduga makhoi sing asi safe zone da puraba matungda island aduda puduna chatkadoribani haiduna makhoigi governmenta hairiba wa asida hanubi aduna menengi mafamda hairai. Makhoina hairiba wa sing asi aidi kari amata thajade. Maramdi miyoi kaya marom ama tillabadi tilliba miyoi sing adugi marakta sungsoi soidabida anaba amadi soidana yawrakani. Maram adudagi mafam adudana hena soidana khudong thiningai oigani haiduna hairai. Hanubi adugi wa aduda menena asumna hairai. Governmenta silliba asi aikhoigi damaktadi khwaidagi farabani. Aduga karigumba aikhoina makhoigi manakta chattabi adumak lehouba taragadi chana thaknaba kari amata leitabi aikhoi kangduna sigani haiduna. Hanubi aduna amuk menengi mafamda hairai. Adubu aidi wheelchair da tongduna leiribani. Maram asina aina makhoigi manakta matau karamna chatkani haiduna
ꯑꯁꯤꯗꯒꯤ ꯃꯦꯅꯦꯟꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯅꯪꯅ ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨ, ꯑꯩꯅ ꯅꯪꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯦꯅꯦꯜ ꯑꯗꯨ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯂꯧꯅꯕꯒꯤꯗꯃꯛ ꯂꯥꯛꯄ ꯃꯇꯝꯗ ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯃꯁꯥ ꯃꯊꯟꯗ ꯒꯨꯂꯤ ꯀꯌꯥꯃꯔꯣꯝ ꯑꯃ ꯆꯥꯁꯟꯗꯨꯅ ꯁꯤꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯦꯅꯦꯟꯒꯤꯗꯃꯛ ꯆꯤꯊꯤ ꯑꯃꯁꯨ ꯏꯗꯨꯅ ꯊꯅꯝꯃꯤ꯫ ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯗꯨꯅ ꯆꯤꯊꯤ ꯑꯗꯨꯗ ꯃꯦꯅꯦꯟꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ, ꯃꯇꯝ ꯈꯔ ꯅꯪꯅ ꯑꯩꯕꯨ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯕꯒꯤꯗꯃꯛ ꯌꯥꯝꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯦꯅꯦꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯁꯤꯗꯒꯤ ꯃꯦꯅꯦꯟ ꯑꯗꯨ ꯃꯊꯟꯗ ꯁꯦꯐ ꯖꯣꯟ ꯑꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯃꯐꯝꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯦꯅꯦꯟꯅꯁꯨ ꯃꯁꯥꯕꯨ ꯉꯥꯛꯊꯣꯛꯆꯅꯕꯒꯤꯗꯃꯛ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯀꯥꯞꯇꯨꯅ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯊꯕꯛ ꯑꯁꯤ ꯃꯦꯅꯦꯟꯅꯗꯤ ꯃꯁꯥꯗ ꯃꯊ꯭ꯋꯥꯏ ꯀꯌꯥ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯁꯥꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯍꯧꯗꯣꯡ ꯑꯗꯨꯕꯨ ꯂꯧꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯕꯥꯏꯠ ꯑꯃ ꯇꯧꯗꯨꯅ ꯁꯦꯐ ꯖꯣꯟ ꯑꯗꯨ ꯇꯝꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨ ꯊꯤꯡꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯦꯅꯦꯟꯅ ꯖꯪꯒꯜ ꯑꯗꯨꯗ ꯐꯥꯎꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯖꯪꯒꯜ ꯑꯗꯨꯗꯁꯨ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯔꯝꯗꯨꯅ ꯃꯦꯅꯦꯟꯒꯤ ꯃꯐꯝꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯦꯅꯦꯟꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨꯕꯨ ꯂꯩꯗꯨꯅ ꯊꯧꯔꯕ ꯃꯇꯨꯡꯗ ꯖꯪꯒꯜ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯁꯦꯐ ꯖꯣꯟ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗꯅ ꯍꯦꯟꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯤꯕꯝ ꯀꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯖꯣꯝꯕꯤ ꯑꯣꯟꯗꯨꯅ ꯑꯃꯅ ꯑꯃꯗ ꯑꯦꯇꯦꯛ ꯇꯧꯅꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯃꯦꯅꯦꯟꯅ ꯑꯁꯨꯝ ꯃꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯕꯥꯏꯠ ꯑꯗꯨ ꯀꯟꯅ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯗ ꯊꯣꯝꯖꯤꯟꯗꯨꯅ ꯃꯍꯥꯛ ꯒꯥꯔꯤ ꯑꯗꯨ ꯂꯣꯡꯁꯤꯜꯂꯝꯃꯤ꯫ ꯇꯨꯁꯤꯜꯂꯤꯕ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯑꯃꯨꯛ ꯃꯦꯅꯦꯟꯅ ꯃꯥꯒꯤ ꯍꯧꯗꯣꯡ ꯑꯗꯨꯕꯨ ꯂꯧꯈꯠꯇꯨꯅ ꯒꯥꯔꯤ ꯑꯗꯨ ꯑꯃꯨꯛ ꯊꯧꯗꯨꯅ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯌꯥꯔꯛꯂꯝꯗꯦ꯫ ꯑꯁꯤꯗꯒꯤ ꯃꯥꯒꯤ ꯍꯧꯗꯣꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯖꯪꯒꯜ ꯑꯗꯨꯗ ꯐꯥꯎꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯑꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝ ꯖꯪꯒꯜ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯄꯥꯠ ꯑꯃꯒꯤ ꯃꯌꯥꯗ ꯌꯨꯝ ꯑꯃ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯖꯣꯝꯕꯤ ꯑꯣꯜꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯃꯁꯥ ꯑꯗꯨ ꯅꯥꯟꯊꯣꯛꯆꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯐꯥꯎꯗꯣꯛꯇꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯕꯣꯠ ꯀꯌꯥꯃꯔꯣꯝ ꯑꯃ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯕꯣꯠ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯥꯅ ꯆꯪꯁꯤꯟꯕ ꯃꯇꯝꯗꯗꯤ ꯕꯣꯠ ꯑꯗꯨꯗꯁꯨ ꯏ ꯀꯌꯥꯃꯔꯣꯝ ꯑꯃ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯑꯗꯨꯝ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯀꯦꯕꯤꯟꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯕꯨ ꯂꯦꯡꯂꯛꯏ ꯍꯥꯏꯗꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯕ ꯑꯉꯥꯡ ꯑꯃꯕꯨ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯚꯥꯏꯔꯁ ꯑꯗꯨꯅ ꯁꯣꯛꯍꯜꯂꯕ ꯖꯣꯝꯕꯤ ꯑꯣꯜꯂꯕ ꯑꯉꯥꯡ ꯑꯃꯅꯤ꯫ ꯃꯦꯅꯦꯟꯅ ꯃꯇꯝ ꯑꯁꯤꯗ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯕꯣꯠ ꯑꯁꯤꯕꯨ ꯊꯅꯝꯂꯕ ꯃꯇꯨꯡꯗ ꯕꯣꯠ ꯃꯆꯥ ꯑꯃꯗ ꯇꯣꯡꯗꯨꯅ ꯃꯥ ꯕꯣꯠ ꯑꯗꯨ ꯍꯣꯟꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯦꯒꯤ ꯃꯐꯝꯗ ꯃꯥꯅꯁꯨ ꯃꯦꯁꯦꯖ ꯑꯃꯨꯛ ꯊꯥꯖꯤꯜꯂꯝꯃꯤ, ꯑꯗꯨꯗꯤ ꯑꯩ ꯅꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯕꯅꯤ, ꯅꯈꯣꯏꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯄ ꯉꯥꯏꯔꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ꯫ ꯃꯥꯅ ꯑꯁꯨꯝ ꯍꯤ ꯃꯆꯥ ꯑꯗꯨ ꯍꯣꯟꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯕꯣꯠ ꯃꯆꯥ ꯑꯃꯕꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯥꯛꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯥꯅ ꯃꯈꯨꯠ ꯑꯗꯨ ꯍꯥꯏꯔꯗꯨꯅ ꯕꯣꯠ ꯃꯆꯥ ꯑꯗꯨꯗ ꯇꯣꯡꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯕꯣꯠ ꯃꯆꯥ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯑꯗꯨꯃꯛ ꯕꯣꯠ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯕꯣꯠ ꯑꯆꯧꯕ ꯑꯃꯒ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯕꯣꯠ ꯑꯆꯧꯕ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯕꯣꯠ ꯑꯆꯧꯕ ꯑꯗꯨꯒꯤ ꯀꯦꯞꯇꯦꯟ ꯑꯣꯏꯕ ꯑꯗꯨꯒ ꯀꯦꯞꯇꯦꯟ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯒ ꯄꯨꯟꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯕꯣꯠ ꯑꯆꯧꯕ ꯑꯗꯨꯗ ꯌꯥꯎꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯦꯅꯦꯜ ꯑꯃꯗꯤ ꯃꯥꯒꯤ ꯍꯧꯗꯣꯡ ꯑꯗꯨꯅ ꯆꯥꯅꯕ ꯆꯥꯅ ꯊꯛꯅꯕꯁꯤꯡꯕꯨ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯦꯞꯇꯦꯟ ꯑꯗꯨꯅꯁꯨ ꯃꯦꯅꯦꯟ ꯑꯗꯨꯕꯨ ꯀꯦꯕꯤꯟ ꯑꯃꯗ ꯄꯨꯔꯛꯇꯨꯅ ꯃꯥꯒꯤ ꯇꯨꯝꯐꯝꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯑꯝꯃꯤ꯫ ꯀꯦꯞꯇꯦꯟ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯦꯅꯦꯟꯅ ꯑꯁꯨꯝꯅ ꯍꯪꯉꯛꯏ, ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡꯕ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯗꯕ ꯃꯤ ꯊꯦꯡꯅꯔꯤꯕ ꯑꯁꯤ ꯑꯩ ꯈꯛꯇꯔꯥ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯗꯒꯤ ꯀꯦꯞꯇꯦꯟ ꯑꯗꯨꯅꯁꯨ ꯍꯣꯏ ꯅꯪ ꯈꯛꯇꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯦꯅꯦꯟꯅ ꯃꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯦꯡꯕ ꯃꯇꯝꯗ ꯐꯦꯃꯤꯂꯤ ꯑꯃꯕꯨ ꯕꯣꯠ ꯃꯆꯥ ꯑꯃꯗ ꯇꯣꯡꯗꯨꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛ ꯂꯥꯎꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯦꯅꯦꯟꯁꯨ ꯑꯗꯨꯃꯛ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯦꯅꯦꯟꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯕꯣꯠ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯇꯣꯡꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯥꯅ ꯎꯈꯤꯕ ꯐꯦꯃꯤꯂꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯑꯁꯤ ꯃꯥꯅ ꯎꯔꯝꯗꯦ꯫ ꯑꯁꯤꯗꯒꯤ ꯀꯦꯞꯇꯦꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯦꯅꯦꯟꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯀꯟꯕꯤꯅꯕꯒꯤꯗꯃꯛ ꯂꯥꯎꯔꯛꯈꯤꯕ ꯐꯦꯃꯤꯂꯤꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯃꯦꯅꯦꯟꯒꯤ ꯃꯐꯝꯗ ꯅꯪꯅ ꯋꯥꯃꯟꯕꯗꯒꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅ ꯄꯪꯎꯗ ꯎꯕ ꯑꯣꯏꯔꯝꯒꯅꯤ, ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯐꯦꯃꯤꯂꯤ ꯑꯃꯠꯇꯕꯨ ꯑꯩꯈꯣꯏꯒꯤ ꯕꯣꯠ ꯑꯁꯤꯅ ꯊꯦꯡꯅꯗꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯦꯞꯇꯦꯟ ꯑꯁꯤꯒꯤ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯦꯅꯦꯟꯒꯤ ꯃꯁꯥꯗ ꯈꯜꯂꯝꯃꯤ, ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯊꯕꯛ ꯑꯃꯗꯤ ꯇꯧꯔꯦ ꯍꯥꯏꯕ ꯑꯁꯤ ꯃꯁꯥꯗ
ꯆꯤꯡꯅꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯦꯅꯦꯟꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯑꯗꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯐꯦꯃꯤꯂꯤ ꯑꯗꯨꯅ ꯇꯣꯡꯂꯛꯈꯤꯕ ꯕꯣꯠ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯀꯦꯞꯇꯦꯟ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯦꯅꯦꯟꯅ ꯍꯥꯏꯔꯝꯃꯤ, ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯐꯦꯃꯤꯂꯤ ꯑꯗꯨꯅ ꯇꯣꯡꯂꯛꯈꯤꯕ ꯕꯣꯠ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯐꯦꯃꯤꯂꯤꯁꯤꯡ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯐꯥꯖꯟꯗꯨꯅ ꯕꯦꯁꯃꯦꯟꯗ ꯊꯝꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯦꯅꯦꯟꯒꯤ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯪꯅ ꯊꯣꯏꯅ ꯀꯣꯛ ꯈꯟꯖꯜꯂꯨꯕꯒꯤ ꯃꯊꯧ ꯀꯔꯤꯁꯨ ꯇꯥꯗꯦ꯫ ꯅꯪꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯍꯤꯡꯅꯕꯒꯤꯗꯃꯛ ꯑꯗꯨꯃꯛ ꯂꯩꯌꯨ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯗꯤ ꯅꯪ ꯀꯔꯤ ꯑꯃꯠꯇ ꯌꯥꯎꯔꯛꯀꯅꯨ꯫ ꯀꯦꯞꯇꯦꯟ ꯑꯁꯤꯒꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯃꯦꯅꯦꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯦꯅꯦꯟꯅ ꯀꯦꯞꯇꯦꯟ ꯑꯗꯨꯒꯤ ꯃꯐꯝꯗ ꯐꯦꯃꯤꯂꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯥꯟ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ, ꯅꯪꯅ ꯄꯥꯏꯂꯣꯠ ꯑꯃ ꯑꯣꯏꯔꯒ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯑꯦꯔꯣꯄ꯭ꯂꯦꯟꯁꯤꯡ ꯑꯃꯗꯤ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯡ ꯑꯁꯤ ꯄꯥꯏꯒꯦ ꯍꯥꯏꯕꯗꯤ ꯂꯩꯇ꯭ꯔꯗꯨꯅ ꯖꯍꯥꯖ ꯃꯆꯥ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ꯫ ꯃꯦꯅꯦꯟꯒꯤ ꯋꯥ ꯑꯗꯨꯗ ꯄꯥꯏꯂꯣꯠ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯈꯨꯝꯗꯕꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯦꯅꯦꯟ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯁꯥꯅ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯃꯥ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯀꯅꯥ ꯑꯃꯠꯇ ꯈꯪꯍꯟꯗꯕꯤꯗ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯨ ꯄꯥꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯈꯜꯂꯛꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯋꯥꯈꯟꯗ ꯐꯦꯃꯤꯂꯤ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯕꯣꯔꯗ ꯑꯗꯨꯗ ꯐꯦꯃꯤꯂꯤ ꯑꯗꯨꯕꯨ ꯊꯤꯕ ꯕꯦꯁꯃꯦꯟ ꯑꯗꯨꯗ ꯀꯨꯝꯂꯛꯂꯝꯃꯤ꯫ ꯃꯦꯅꯦꯟꯅ ꯑꯁꯨꯝ ꯕꯦꯁꯃꯦꯟ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯐꯦꯃꯤꯂꯤ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨ ꯃꯈꯨꯠ ꯃꯈꯣꯡ ꯄꯨꯟꯁꯟꯗꯨꯅ ꯕꯦꯁꯃꯦꯟ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯦꯅꯦꯟꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯆꯤꯟꯗ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯃꯦꯅꯦꯟꯒꯤ ꯃꯐꯝꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡ ꯑꯗꯨꯗꯤ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯦꯅꯦꯟꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯩꯗꯤ ꯅꯪꯒꯤ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯦꯞꯇꯦꯟ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯃꯦꯅꯦꯟꯕꯨ ꯎꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯀꯦꯞꯇꯦꯟ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯦꯅꯦꯟꯒꯤ ꯃꯐꯝꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯆꯥꯅ ꯄꯥꯏꯂꯣꯠ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯀꯦꯞꯇꯦꯟ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯃꯉꯛꯁꯝꯗ ꯊꯧꯔꯤ ꯊꯨꯖꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯏꯂꯣꯠ ꯑꯗꯨꯅ ꯃꯦꯅꯦꯟꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯁꯤꯗ ꯅꯪ ꯀꯔꯤ ꯑꯃꯠꯇ ꯌꯥꯎꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯄꯥꯏꯂꯣꯠ ꯑꯃꯗꯤ ꯐꯦꯃꯤꯂꯤ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯒ ꯃꯦꯅꯦꯟꯒ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯕꯣꯠ ꯃꯆꯥ ꯑꯃꯗ ꯅꯥꯟꯊꯣꯛꯅꯕ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯀꯦꯞꯇꯦꯟ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯀꯌꯥꯃꯔꯣꯝ ꯑꯃꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯂꯧꯊꯣꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯁꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯏꯂꯣꯠ ꯑꯗꯨ ꯈꯔ ꯁꯣꯛꯑꯝꯃꯤ꯫ ꯃꯦꯅꯦꯟꯅ ꯄꯥꯏꯂꯣꯠ ꯅꯨꯄꯥ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯕꯣꯠ ꯃꯆꯥ ꯑꯗꯨ ꯊꯧꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯏꯂꯣꯠ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯦꯅꯦꯟꯅ ꯑꯁꯨꯝꯅ ꯍꯪꯉꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯐꯥꯔꯛꯈꯤꯕ ꯐꯦꯃꯤꯂꯤ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡ ꯃꯈꯣꯏꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ꯫ ꯄꯥꯏꯂꯣꯠꯅ ꯃꯦꯅꯦꯟꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤꯗ ꯐꯦꯃꯤꯂꯤ ꯀꯌꯥ ꯑꯃꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯐꯦꯃꯤꯂꯤꯁꯤꯡ ꯑꯗꯨꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯑꯥꯏꯂꯦꯟ ꯑꯃꯗ ꯄꯨꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯊꯕꯛ ꯀꯌꯥꯃꯔꯣꯝ ꯑꯃꯕꯨ ꯁꯨꯍꯜꯂꯤ꯫ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇꯅ ꯐꯠꯇꯕ ꯊꯕꯛ ꯀꯌꯥꯃꯔꯣꯝ ꯑꯃ ꯆꯠꯊꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯏꯂꯣꯠ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯦꯅꯦꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯏꯟꯐꯦꯛꯇꯦꯠ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯦꯅꯦꯟꯒꯤ ꯃꯐꯝꯗ ꯌꯥꯎꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯂꯣꯏꯅ ꯀꯥꯞꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡ ꯑꯗꯨꯗ ꯏꯒꯤ ꯏ ꯉꯥꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤ ꯗꯣꯛꯇꯔ ꯅꯔꯁ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯁꯤꯗꯒꯤ ꯄꯥꯏꯂꯣꯠ ꯑꯗꯨꯅ ꯃꯦꯅꯦꯟꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯁꯥꯗ ꯌꯥꯎꯔꯤꯕ ꯅꯣꯡꯃꯩ ꯃꯔꯨ ꯑꯁꯤ ꯅꯪꯅ ꯑꯣꯏꯅ ꯂꯧꯊꯣꯛꯑꯣ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯦꯅꯦꯟꯗꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯕꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯏꯂꯣꯠ ꯑꯗꯨꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯃꯦꯅꯦꯟ ꯊꯕꯛ ꯑꯗꯨ ꯇꯧꯕ ꯇꯥꯔꯝꯃꯤ꯫ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯑꯗꯨ ꯈꯔ ꯂꯧꯅꯕ ꯃꯦꯅꯦꯟꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯏꯟꯐꯦꯛꯇꯦꯠ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯥꯒꯤ ꯃꯐꯝꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕ ꯑꯗꯨꯗꯒꯤ ꯃꯦꯅꯦꯟꯅ ꯃꯁꯥꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯅꯣꯡꯃꯩ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯏꯟꯐꯦꯛꯇꯦꯠ ꯑꯣꯏꯔꯕ ꯌꯣꯝꯕꯤ ꯀꯌꯥ ꯑꯃꯕꯨ ꯊꯣꯝꯖꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯦꯅꯦꯟꯁꯨ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯍꯤꯡꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯨꯡꯗꯁꯨ ꯏꯟꯐꯦꯛꯇꯦꯠ ꯑꯣꯏꯔꯕ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨꯅ ꯇꯥꯟꯅꯔꯛꯂꯤꯕꯅꯤ꯫ ꯃꯦꯅꯦꯟꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯅꯔꯁ ꯅꯨꯄꯤ ꯑꯃꯅ ꯃꯥꯕꯨ ꯃꯐꯝ ꯑꯃꯗ ꯆꯤꯡꯁꯤꯟꯗꯨꯅ ꯀꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯔꯨꯝ ꯑꯃꯗ ꯂꯥꯛꯄ ꯃꯇꯝꯗ ꯔꯨꯝ ꯃꯅꯨꯡ ꯑꯗꯨꯗꯤ ꯏꯟꯐꯦꯛꯇꯦꯠ ꯑꯣꯏꯔꯕ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯌꯧꯔꯛꯇ꯭ꯔꯤꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯃ, ꯅꯔꯁ ꯑꯃ ꯑꯗꯨꯒ ꯑꯉꯥꯡ ꯈꯔ ꯑꯗꯨꯒ ꯄꯨꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯅ
pilot adugi masada yauriba nongmai maru adubu lauthokre haiduna menengi mafamda hairi aduga amuksu makhata na hairi ngaihaki matungdadi pilot asi soidabi faragani karisu tawraroi haiduna matam asida menenna nurse nupi adugi mafamda hangami mafam asi hospital oibanina sungsoi soidabida helicopter amadi leiramgani ado helicopter adu mafam kadaida khamge haiduna nurse nupi adunasu hoi mafam asida helicopter amadi lei haiduna helicopter khambam adugi building mathak aduda menel adubu puduna lai aduga hairi tu agi makha asida helicopter asi khamduna leibani haiduna aduga makoina leiriba adugi nakanda leiriba infection oiraba miyoi sing adubusu menen na urami asidagi nurse nupi aduga menen gasu makhada amukuma ami aduga nurse nupi adugi mafamda menen na asumna hairami aigi nupi adu accident thoklaba matungda mafam asida pukhalakibani aduga mafam asigi hospital asida aigi nupi adu sikibani haiduna hairi asidagi menen na magi nupi na leikidaba mafam aduda la ami aduga menen adu yamna kapambi aduga magi nupigi mafamda hairami karigumba nangna haibawa adu aina jajaramba taragadi ngasi thokliba thodok asi thoklamboy hojik aikhoi ani punna leiminaramgani haiduna asidagi amuk menen adu building mathak aduda kakhalaklaba matungda helicopter asigi manak yaunaba matau karamna chatkani haiduna khanduna leirami asumna leiringai matam asida magi phone da message lakpagi notification amabu taraklami asidagi magi phone aduda yengluba matamdadi hojik makhoigi mafam asida net jaduna leirambe aduga magi machena makhoina leiriba island asi aduki matik yamna nungai mafam asidadi infection oiba miyoi kana amabu leite haiduna magi mafamda makhoigi leiriba mafam adugi video adu tharaklami aduga menen nasu masigi mafamda mana leiriba fibam asigi maramda hainabagi damak tauringai matam aduda makhada nongmai kapagi makhol ama taraklami asidagi menen na jenglakpa matamdadi makhoigi makha aduda geng kaya amabu laktuna leirami mafam asida lakliba geng sing asi chanaba thinabagi damak mafam asi jawraklibani asidagi menen makhada prap laktuna doctor amadi nurse sing aduga tawduna gangster sing asina helicopter asibu puduna chatringaigi mamang makhoina hana chalhounabagi damak tawraklami asidagi makhoi sing adu makhada adum kumaktuna makhoigi mamangda leiramliba infected oiraba miyoi sing adubu loina hatoktuna adumak tapna lona laami adubu makhoina lakliba aduda infected oiraba mi amana doctor adugi mafamda attack tawraktuna mafam aduda doctor adu chikhirami doctor aduda chikliba infected oiraba miyoi adubudi mafam asida menena hatoami adubu doctor asidi infected oiraba miyoi aduna chikkrabanina mahaksu infected oirabani maram asidagi infected oiraba miyoi sing aduna leiriba mafam aduda adumak changkhirami asidagi makhoi sing adusu helicopter na leiriba mafam adomda laami mafam aduda barricade kharabu leiramliba adu makhoina season aduna round koisalaba matungda makhoigi mataida wall oina kharami aduga makhoi barricade sing adubu induna helicopter aduna leiriba maikai adomda adumak leptabi laami barricade sing aduna round question duna tapna induna lakpa matam aduda barricade amagi chaka amabu nanthokutuna makhon thoklaklami asidagi zombie sing adu makhoina leiriba maikai adomda omsinduna makhoigi mafamda attack tawba horaklami adubu zombie sing adunadi menen hoigi mafamda attack tawbadi kari amata ngamlamde adubu zombie kharadi makhoigi barricades adugi mathakta kakhatuna makhoigi mufamda attack tawnaba tawraklami adubu makhoida yauriba singjang aduna yanduna infected oiraba zombie sing adubu hatlami asumna tawduna barricades adugi thong nakal amabu hanglaba matungda mafam aduda yauraliba angangsing adusu helicopter na leiriba maikai adomda chelhalami aduga makhoi singsu helicopter na leiriba maikai aduda chelaktuna helicopter mathak aduda kakhalami aduga pilot adusu helicopter adugi mathakta kakhatuna leirami aduga barricades adugi hangliba thong adu yot amana tawduna fajana menen na londuna thanami adubu talak asida makhoigi helicopter adu start taw haiba yaraklamde aduga barricades adudagi langkhalaktuna zombie kaya amasu mafam aduda changlaklibani asidagi menenna helicopter adudagi kumlaktuna mafam aduda changlakliba zombie sing aduga fight tawraklami matam asida gang sing adusu zombie mayam marak adudagi faujenduna laami gang sing asigi makhutadi matik charaba khulai kaya ama pairibanina makhoigi mamangda leiramba zombie sing adubu loina hatoktuna changlaklibani gang sing asina mafam asida changlakpa asida menen amadi pilot makhoi ani
ꯑꯥꯏꯗꯤꯌꯥ ꯑꯃꯕꯨ ꯁꯤꯟꯅꯔꯝꯃꯤ ꯃꯔꯝꯗꯤ ꯒꯦꯡꯁꯤꯡ ꯑꯁꯤꯅ ꯃꯐꯝ ꯑꯁꯤ ꯌꯧꯁꯜꯂꯛꯄ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤ ꯒꯦꯡꯁꯤꯡ ꯑꯁꯤꯅ ꯄꯨꯗꯨꯅ ꯆꯠꯈꯤꯗꯧꯔꯤꯕꯅꯤ ꯑꯁꯤꯗꯒꯤ ꯃꯦꯅꯦꯟ ꯑꯃꯗꯤ ꯄꯥꯏꯂꯣꯠ ꯃꯈꯣꯏ ꯑꯅꯤ ꯏꯪꯒꯤꯠ ꯇꯧꯅꯔꯕ ꯃꯇꯨꯡꯗ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯁꯨ ꯄꯥꯏꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯖꯣꯝꯕꯤꯁꯤꯡ ꯑꯗꯨꯕꯨ ꯈꯥꯖꯟꯗꯨꯅ ꯂꯩꯔꯝꯂꯤꯕ ꯕꯦꯔꯤꯀꯦꯗꯁ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯃꯦꯅꯦꯟꯅ ꯍꯥꯡꯗꯣꯛꯑꯝꯃꯤ ꯑꯁꯨꯝꯅ ꯖꯣꯝꯕꯤ ꯃꯌꯥꯝ ꯑꯃꯅ ꯊꯣꯝꯖꯤꯜꯂꯛꯄ ꯑꯁꯤꯗꯒꯤ ꯒꯦꯡꯁꯇꯔꯁꯤꯡ ꯑꯗꯨ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯒꯤ ꯃꯈꯣꯡ ꯐꯥꯎꯕ ꯌꯧꯔꯛꯄ ꯉꯝꯂꯝꯗꯦ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯕ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯗꯒꯤ ꯄꯥꯏꯂꯣꯠ ꯑꯗꯨꯅ ꯊꯧꯔꯤꯒꯤ ꯀꯩꯔꯥꯛ ꯑꯃꯕꯨ ꯊꯥꯗꯔꯛꯂꯝꯃꯤ ꯊꯧꯔꯤꯒꯤ ꯀꯩꯔꯥꯛ ꯑꯗꯨꯗ ꯇꯧꯗꯨꯅ ꯃꯦꯅꯦꯜꯁꯨ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯝꯃꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯃꯈꯣꯏ ꯄꯥꯏꯗꯨꯅ ꯂꯥꯛꯄ ꯑꯗꯨꯗ ꯃꯦꯅꯦꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯆꯦꯒꯤ ꯃꯐꯝꯗ ꯃꯥꯅ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯆꯦꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ ꯑꯩꯁꯨ ꯍꯧꯖꯤꯛ ꯑꯥꯏꯂꯦꯟ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯕꯅꯤ ꯑꯥꯏꯂꯦꯟ ꯑꯗꯨ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒꯗꯧꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯦꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯦꯅꯦꯟꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯆꯦꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒꯅꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯁꯨ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯔꯗꯨꯅ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯑꯗꯨꯅ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯕꯤ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ ꯃꯆꯦꯒꯤ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯦꯅꯦꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥ ꯃꯆꯦꯅ ꯍꯟꯈ꯭ꯔꯣ ꯍꯥꯏꯔꯕꯁꯨ ꯍꯟꯗꯕꯤꯗ ꯃꯆꯦ ꯑꯃꯗꯤ ꯃꯆꯦꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨꯕꯨ ꯂꯧꯅꯕꯒꯤꯗꯃꯛ ꯑꯥꯏꯂꯦꯟ ꯑꯗꯨ ꯇꯝꯅ ꯂꯥꯛꯑꯝꯃꯤ ꯑꯁꯨꯝꯅ ꯎꯠꯂꯕ ꯃꯇꯨꯡꯗ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯕ ꯑꯃꯗꯤ ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥ ꯃꯔꯣꯝ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ